Bharat Kumbagi oina pangthokpa health infrastructure semgat sagatpagi maru oina All India Institute of Ayurvedic sigida ekoi Manipur bisu pakaro tigi tara-taruk hena changba ama yatra hanbada yawiba masigidamukta lengbiraiba mayam punamak aduga aiga naminariba Honorable Minister Khalid Singh, Honorable Chairman Singh, Honorable MLA Singh, Language Mayam Punamak, Kadugate invitees Mayam Punamak, the Mediagi Murmapam Singh, Mayambo, Norupsari. Health is wealth and Hanarami. The wealth laterally San Patriade, Haibani. Akoina, Equigi Dimjina, health is everything. Haksango Paradipin, Tobek and Mokudima, the woman me had another health Yamarueva. Nasi Honorable Prime Minister. Yamna importance when la hokriba sahi humudra gi matak lairabasing da Ayushman Bharat ki card lakh manga gi free da magi income kaya la ina daga lakte kari da wi magi background yengna sahi humudra bu hela di loina free da lakh manga gi Ayushman Bharat card Biren'S habise masi koi Manipur da laibiriba alaman maroin magi masa masusing laibiri basina masi ki kudong sa ubiyo I health minister na ko kam dai me already hoge to ko official hoina atu ko matam da ahan ngata ni yang kai chama khallaga ko pin na ba adu function na ma ko na dam na ba adu honorable minister ne health director na tara me am thu sin na ba me am ni amang da mayam thangan jali man ya maru ko roi ba mayam thangbi no ni Honorable Prime Minister ki na PMJY na haiba ai khoi ki na Chief Minister ki haksel ki tengba na je koi 2018 ki January ki tarik kun ga mat koi de koi launch to adu ka Bharat ki oina laiba Ayushman Bharat sina 2018 ki September ki 23rd ai khoi batam jo lakh ani wor me khoi ki awa na masdai da lahing mu da sang ni ba paisa mayams imung amada na amana thai jada ma yor ko imung tum long in kon yolin madu mayam da urabe aduna Pradhan Mantri Narendra Modi ji ki magi yamna people's oriented weba ma ngasi o kaya da nungai tan na mana yam emotionally Bengal amadi Delhi ki ahal loire singai mana ngakpiyo na hai development the politics to development the saphat khorang da miyoiba ki life ke mari leine ba politics to kasi quite fatta ba ko kasi Honorable Prime Minister ki wapam da ama kaga ningsang ni Manipur gi miyam handa ki Diwali simana khwai gi hena akhan na Diwali ma woini kari gi no ha sahi changwa gi matungda Ram Mandir gi manungda Diwali sana ba candle thana mai thana phangna dori after 500 years ai ngasi ai sin masi mayam dai masi palli ji amuk reminder ji kai no da lalamba pot ama sumthong na bohona ba soiram ba historical mistake ama madu mainstream na porok na bohona ba sahi kya sange sahi chama ai khoi Manipur gi huji thoi ba thobuk se kari gi no ise mayam na masi yam mamut ta khangna ba matam da mayam na thongna lakani mayam na courage lakani mayam da confidence lakani khangri ba la oi sasan ba adha ka mayam pa ka mapan dagi lakpa mayam amana masing yam jadra ba khoi indigenous population jibu overcrowded when overpopulated amana ba honor mi ba sanga ba sahi ni pu yang ki poche kanam ta mudie sing khata ta nate lam yon thong yon jem khoi sub committee le cabinet sub committee hoji ki lam yon ba lai bu si loi na hoji khoi cabinet sub committee hol le pa yon ba yadra je pa ni lai bu su yadra lam lai ki dro mi to kai la kono ma si 1961 ni mamang da Manipur da lai ra lai chi Siki Podam Kai Nasi, the Guinness Sahi, Nipu, Yakaki Mamang, the Equinata or Mata, Nasi, Henry the Possible Tenderamo. The Hokdava, Yana Yana appeasement policy, what Karagalore, what Pangagalore, Power Piragalore, and such a Kipatugi system do not, Nasina Quina, Sigi Awab Henry. Politics Luguni, I Tongra Saba, Young Saba Lambi Crescent to the light. I quagi, Nasigi Miron Kalam, related to Miron Kalam. Ngasigi miron na phalamdraga de tungdi miror kharo awang bio sida uribo husi mamang gi do matin taraga kapaga sida leiram mayam cinema hall mamang leiram mayam sorok leiram mayam do drug addict mayam husi kuram maroi madu gi do de mani ngasigi narol ngasigi miror kanna do pene war on drugs second hodokre adu appreciate to bogi mohut ngange kanagumma masana larik am heilega kanjaba akoi academician ni akoi the intellectual group ni gaina khajaba ka guna government is inclusive oihanningi ga what do you mean by inclusive
ꯃꯩꯍꯧꯔꯣꯟꯗꯒꯤ ꯂꯩꯔꯛꯑꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯂꯞ ꯄꯨꯜꯂꯒ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯃꯩꯇꯩ ꯄꯥꯡꯒꯜꯗ ꯏꯟꯗꯤꯖꯤꯅꯁꯅꯦꯅ ꯆꯦ ꯊꯣꯛꯄꯁꯤꯕꯨ ꯀꯔꯝꯕ ꯃꯇꯝ ꯊꯣꯛꯑꯝꯃꯒꯦ ꯀꯔꯝꯕ ꯆꯍꯤꯅꯤ ꯆꯥꯝꯃꯔꯤ ꯂꯩꯔꯛꯄꯁꯤ ꯅꯣꯏ ꯊꯣꯛꯑꯝꯃꯕ꯭ꯔꯣ ꯇ꯭ꯔꯥꯏꯕꯦꯜꯁ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯄꯨꯝꯅꯃꯛ ꯃꯅꯤꯄꯨꯔꯗ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯕ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯕ ꯒꯣꯔꯃꯦꯟꯅ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯕ ꯇ꯭ꯔꯥꯏꯕꯦꯜ ꯄꯨꯝꯅꯃꯛ ꯇ꯭ꯔꯥꯏꯕꯁ ꯄꯨꯝꯅꯃꯛ ꯅꯟ ꯑꯣꯔꯤꯖꯤꯅꯦꯜ ꯏꯟꯗꯤꯖꯤꯅꯁꯅ ꯁꯛ ꯈꯪꯉꯤꯅꯦꯕ ꯁꯤꯗꯒꯤ ꯍꯦꯟꯅ ꯏꯟꯀ꯭ꯂꯨꯁꯤቭ ꯑꯣꯏꯒꯗꯕꯁꯤ ꯀꯔꯤ ꯂꯩꯔꯤꯒꯦꯕ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯏꯟꯀ꯭ꯂꯨꯁꯤቭ ꯑꯣꯏꯅ ꯊꯝꯃꯣꯏꯗꯨꯗꯤ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯉꯝꯒꯗꯒꯦ ꯑꯩ ꯃꯗꯤ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯣꯄꯨꯂꯦꯁꯟ ꯃꯥꯡꯍꯧꯒꯅꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯛꯀꯅꯤ ꯆꯠꯐꯝ ꯂꯩꯔꯛꯑꯣꯏ ꯂꯩꯐꯝ ꯂꯩꯔꯛꯑꯣꯏ ꯃꯗꯨ ꯈꯟꯅ ꯄꯣꯂꯤꯇꯤꯛꯁ ꯇꯧꯒꯗꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯉꯁꯤ ꯃꯤꯖꯩ ꯇꯥꯔꯤꯕ ꯑꯩꯈꯣꯏ ꯇꯤꯝꯁꯤꯅ ꯑꯍꯤꯡ ꯇꯨꯝꯗꯨꯅ ꯈꯥꯡꯉꯤꯁꯦ ꯃꯌꯥꯝ ꯀꯟꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏꯒꯤ ꯄꯣꯠ ꯑꯝꯇ ꯌꯥꯎꯗꯦ ꯊꯤꯀꯥ ꯃꯨꯟꯅꯕꯒꯤꯔꯣ ꯑꯩꯈꯣꯏ ꯁꯄ꯭ꯂꯥꯏ ꯃꯨꯟꯅꯕꯒꯤꯔꯣ ꯑꯗꯨꯒꯤ ꯂꯝꯕꯤꯗꯨ ꯃꯥꯅ ꯁꯨꯒꯦ ꯍꯥꯏ ꯑꯩꯅ ꯁꯨꯒꯦ ꯍꯥꯏ ꯑꯗꯨꯒꯤꯔꯣ ꯐꯝ ꯃꯨꯟꯅꯕꯒꯤꯔో ꯅꯣ ꯆꯍꯤ 40-50 ꯍꯦꯛ ꯃꯔꯖ ꯇꯧꯕ ꯃꯇꯨꯡꯗꯒꯤ ꯀꯅꯥꯃꯠꯇ ꯉꯥꯡꯅꯅꯕꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯕ ꯖꯥꯇꯤꯁꯤꯒꯤ ꯑꯣꯏꯕ ꯚꯣꯏꯁ ꯅꯩꯅꯕꯤꯌꯨꯅ 1949ꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯚꯣꯏꯁ ꯀꯅꯥ ꯀꯅꯥꯅ ꯇꯥꯒꯦ ꯄ꯭ꯔꯤꯟꯁꯂꯤ ꯀꯤꯡꯗꯝ ꯑꯣꯏꯔꯝꯕ ꯑꯃꯕꯨ ꯄꯥꯔꯁꯤ ꯁ꯭ꯇꯦꯠ ꯑꯣꯏꯅ ꯃꯇꯝ ꯀꯌꯥ ꯀꯨꯏꯅ ꯊꯝꯃꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯅ ꯑꯃꯨꯛ ꯀꯌꯥꯝ ꯊꯝꯃꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯑꯁꯥꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯅꯥꯒꯥꯂꯦꯟ ꯃꯤꯖꯣꯔꯥꯝꯗ ꯁ꯭ꯇꯦꯠꯍꯨꯗ ꯍꯥꯟꯅ ꯐꯪꯉꯤꯅꯦ ꯅꯥꯒꯥꯂꯦꯟꯗ ꯄꯤꯅꯦ ꯑꯩꯈꯣꯏꯗ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯗ ꯌꯨꯅꯤꯇꯤ ꯋꯥꯠꯈꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯌꯨꯅꯤꯇꯤ ꯂꯩꯔꯕ ꯂꯣꯏꯔꯦ ꯑꯗꯨꯝ ꯌꯨꯅꯤꯇꯤ ꯂꯩꯕ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯀꯅꯥꯝꯇ ꯑꯩꯈꯣꯏꯒ ꯈꯟꯅꯕ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒ ꯈꯟꯅꯅꯕ ꯍꯣꯠꯅꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯈꯟꯅꯍꯟꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯁꯨꯕꯤꯗꯥꯔ ꯈꯦꯔꯦꯟꯒꯨꯝꯕ ꯃꯌꯥꯝ ꯑꯃꯅ ꯆꯠꯂꯒ ꯏꯟꯁꯤꯜꯂꯒ ꯈꯟꯅꯍꯟꯕ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯁꯥꯡꯅ ꯂꯧꯔꯣꯏꯒꯦ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯣꯠꯅꯔꯤꯕ ꯒꯣꯔꯃꯦꯟꯁꯤꯅ ꯍꯦꯜꯊ ꯀꯦꯌꯔꯗ ꯁꯦꯝꯒꯠ ꯁꯥꯒꯠꯂꯛꯏꯕ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯣꯗꯤꯖꯤꯒꯤ ꯃꯥꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯩꯈꯣꯏ ꯊꯧꯕꯥꯜꯁꯤꯁꯨ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯣꯏꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯒꯤ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯗꯅ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯑꯃꯈꯛ ꯍꯥꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯁꯤ ꯍꯥꯏꯗꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯤꯕꯅꯤ ꯆꯨꯔꯆꯥꯟꯄꯨꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜ ꯂꯩꯔꯤꯕ ꯎꯈ꯭ꯔꯨꯜ ꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯁꯨ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯒꯤ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅ ꯃꯦꯗꯤꯀꯦल ꯀꯣꯂꯦꯖ ꯊꯝꯕ ꯉꯝꯗ꯭ꯔꯒꯁꯨ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯃꯦꯗꯤꯀꯦल ꯀꯣꯂꯦꯖ ꯂꯤꯡꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯑꯌꯥꯕ ꯑꯩꯈꯣꯏꯗ ꯂꯩ ꯑꯩꯈꯣꯏ ꯊꯧꯕꯥꯜꯁꯤꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤ ꯌꯥꯝꯃꯦ ꯆꯥꯎꯔꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯦꯗꯤꯀꯦल ꯀꯣꯂꯦꯖꯀꯤ ꯀꯔꯤꯒꯤ ꯃꯊꯪꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯒꯅꯤ ꯍꯥꯏꯅ ꯑꯩ ꯃꯌꯥꯝꯅ ꯃꯗꯨꯒꯤ ꯊꯥꯖꯕ ꯊꯝꯖꯔꯝꯂꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯄꯥꯈꯠꯀꯨꯝꯁꯤ ꯑꯩꯈꯣꯏꯅ ꯄꯥꯈꯠꯂꯒꯗꯤ ꯊꯕꯛ ꯈꯟꯊꯕ ꯉꯝꯗꯦ ꯊꯕꯛ ꯇꯧꯕ ꯉꯝꯃꯣꯏ ꯄ꯭ꯂꯥꯟ ꯇꯧꯕ ꯉꯝꯃꯣꯏ ꯄꯣꯂꯤꯁꯤ ꯁꯦꯝꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯐꯥꯊꯔꯒ ꯇꯞꯅ ꯀꯅꯥꯅ ꯃꯔꯨꯞꯅꯣ ꯀꯅꯥꯅ ꯌꯦꯡꯉꯝꯅꯣ ꯃꯁꯛ ꯈꯪꯕꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕ 30-35 ꯀꯅꯥꯝꯇ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯅꯠꯇꯦ ꯀꯅꯥꯝꯇꯒꯤ ꯑꯩꯈꯣꯏ ꯌꯦꯡꯅꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯆꯤꯡꯗꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ ꯕꯠ ꯑꯩꯈꯣꯏꯒꯤꯅ ꯉꯁꯤ ꯒꯣꯔꯃꯦꯟꯠꯅ ꯂꯧꯔꯤꯕ ꯁ꯭ꯇꯦꯞꯁꯤ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠꯀꯤ ꯃꯇꯨꯡꯗ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ꯇꯥꯜꯂꯛꯏꯁꯦ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯤꯔꯛꯑꯦ ꯍꯟꯗꯛ ꯚꯥꯔꯠ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯃꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯕꯦꯖ ꯏꯌꯥꯔ ꯑꯃ ꯊꯝꯃꯀꯥꯟꯗ ꯃꯤꯁꯤꯡ ꯌꯥꯝꯖꯗꯕ ꯅꯥꯒꯥꯁꯨ ꯑꯗꯨꯉꯥꯏ ꯃꯩꯇꯩꯁꯨ ꯑꯗꯨꯉꯥꯏ ꯊꯥꯗꯧꯁꯨ ꯑꯗꯨꯉꯥꯏ ꯄꯥꯏꯇꯦꯁꯨ ꯑꯗꯨꯉꯥꯏ ꯑꯩꯈꯣꯏ ꯃꯁꯤꯡ ꯌꯥꯝꯗꯦ ꯍꯥꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯑꯣꯔꯤꯖꯤꯅꯦꯜꯁꯤꯡ ꯑꯗꯨ ꯃꯁꯤꯡ ꯌꯥꯝꯖꯗꯕꯁꯤ ꯀꯟꯅꯅꯕ ꯑꯇꯣꯞꯄꯗꯒꯤ ꯆꯪꯉꯛꯑꯒ ꯄꯪꯇꯥꯗ ꯇꯥꯕ ꯌꯥꯕ ꯄꯪꯂꯩꯗ ꯂꯩꯕ ꯌꯥꯕꯗꯣ ꯇꯧꯍꯟꯒꯨꯝ ꯁꯤ ꯍꯥꯏꯕꯈꯛꯀꯤ 61ꯗ ꯕꯦꯖ ꯏꯌꯥꯔ ꯑꯣꯏꯔꯒ ꯃꯤꯇꯣꯞ ꯈꯟꯇꯣꯛꯄ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯂꯩꯔꯤꯕ ꯖꯥꯇꯤ ꯑꯃꯠꯇꯒꯤ ꯃꯥꯌꯣꯛꯇ ꯒꯣꯔꯃꯦꯟꯠꯁꯤꯅ ꯊꯕꯛ ꯇꯧꯕ ꯂꯩꯇꯦ ꯇꯧꯒꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯔꯁꯦ ꯊꯝꯃꯒ ꯅꯍꯥꯟ ꯈꯥꯡꯉꯕꯣꯛꯀꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯅ ꯁꯤꯒꯤ ꯃꯣꯏꯒꯤ ꯆꯪꯊꯣꯛ ꯆꯪꯁꯤꯟꯁꯦ ꯑꯁꯣꯝꯗꯒꯤ ꯈꯨꯟꯒ ꯇꯥꯏꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯒꯦꯠ ꯑꯃꯈꯛꯇ ꯐꯍꯟꯕꯤꯌꯣꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯆꯦ ꯏꯅ ꯂꯩꯔꯝꯃꯦ ꯑꯩꯗꯤ ꯅꯍꯥꯟ ꯈꯨꯗꯛꯇꯨꯗ ꯐꯣꯟ ꯇꯧꯈꯤꯕꯅꯤ ꯍꯥꯠꯇꯣꯛꯄꯤꯌꯣ ꯑꯗꯨꯒ ꯒꯦꯠ ꯑꯃ ꯄꯥꯜꯂꯒ ꯆꯧꯀꯤꯗꯥꯔ ꯑꯃ ꯊꯝꯃꯣ ꯁꯣ ꯄꯥꯏꯔꯣ ꯑꯅꯥ ꯑꯌꯦꯛꯀꯤ ꯂꯥꯛꯄꯗꯨ ꯆꯪꯍꯟꯕꯤꯔꯣ ꯅꯨꯡꯗꯥꯡ ꯃꯝꯃ ꯀꯥꯟꯗ ꯂꯣꯟꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯗꯨꯅ ꯃꯗꯨ ꯅꯍꯥꯟ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯉꯁꯤꯐꯥꯎ ꯇꯧꯔꯝꯗꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯟꯈ꯭ꯔ ꯃꯇꯨꯡꯗ ꯗꯤꯁꯤꯁꯨ ꯌꯥꯎꯕꯤꯔꯣ DIGꯁꯨ ꯌꯥꯎꯕꯤꯔꯣ ꯑꯗꯨꯒ ꯗꯥꯏꯔꯦꯛꯇꯔ ꯍꯦꯜꯅ ꯀꯩꯅ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯒ ꯒꯦꯠ ꯇꯧꯕꯗ ꯐꯥꯠꯇꯣꯛꯅꯕ ꯇꯧꯕꯤꯌꯣ ꯌꯥꯔꯤꯉꯩ ꯖꯣꯕꯥꯟ ꯁꯣꯏꯅꯒꯨꯝꯁꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯉꯒ ꯆꯠꯂꯤꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯐꯪꯉꯤꯁꯦ ꯑꯩꯈꯣꯏꯅ ꯇꯧꯅꯤ ꯍꯥꯏꯕꯗꯨ ꯇꯧꯕꯩꯅꯦꯕ ꯉꯝꯃꯣꯏ ꯍꯥꯏꯕꯗꯨ ꯉꯝꯗꯕ ꯉꯝꯅꯤ ꯍꯥꯏꯕꯗꯨ ꯇꯧꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯛꯁꯇ ꯍꯤꯌꯥꯔꯁꯦ ꯌꯥꯗꯦ ꯚꯥꯞꯅ ꯁꯥꯔꯒ ꯉꯥꯡꯕꯁꯨ ꯌꯥꯗꯦ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯈꯨꯠꯅ ꯄꯥꯏꯕ ꯌꯥꯕ ꯃꯤꯠꯅ ꯎꯕ ꯌꯥꯕ ꯑꯗꯨ ꯉꯥꯛꯇ ꯇꯧꯒꯗꯕꯅꯤ ꯄꯣꯂꯤꯇꯤꯛꯁ ꯑꯗꯨꯅ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯑꯩ ꯂꯝꯗꯝꯁꯤꯒꯤ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯗꯨꯒ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯖೈ ꯍꯤꯟ